Ngasi Nongmaijing numit tarik 13 numit asigi rasifal pizari. Mes rasigi oina wakal loksing thokpa thabaki anoba warep lawba yagani. Imung manunggi marida sawganu. Bris rasigi oina sel thungi phibam phagatchagani adam oinamak mathau tadaba chading tawdanaba hono. Mithun rasigi oina ngangna saknaba wari sanabada hay singlabadi mai pakadaba lay hena khanjin batawganu. Karkat rasigi oina wakhal nungaitaba pukning nungsiba hengalakpa yai kok saba hakchanggi khalu. Singha rasigi oina thabak maphamda lairibasing ikai khumnai amasung masak khangi napal thadoknaba hono. Kainya rasigi oina thabak ki sin langba thaurang tawbada phaba numitni hakchanggi phibam phagatkani. Tula rasigi oina aphaba phattaba animak lay marup mapang amasung luhong khongdongba yaba matam oy. Brisik rasigi oina thabak su nombada aphaba phal phangani sak uttaba yeknaba singdagi khudong thiningai lay. Danu rasigi oina dabu yaba aphaba numitni lam chathokpa amasung anauba thabak sing khudong chaba phangani. Maka rasigi oina thabak hengatkani Thawdang yamgani tang chikpagi anaba lay chiksillu. Kumbha rasigi oina akpikpa hiram kharada yenaba thokadawri aphaba wakhalonda thabak tawrabadi mai pakani. Mina rasigi oina tengbang piba amasung bingchat tanbada aphaba numitni chai kagani.